One afternoon, nongma ayuk ki matam amasung afternoon matam da mapa aduna office tagi yamna thuna yumda hanjilakhi hai. Hanjilakpa matam aduda magi machanupi a little girl yam pikraba machanupi na yumda magi makoy drawing room aduda magi toys mayam puthoraga sanarammi. Adugi marak aduda mana a church building laisangi building laisangi yum ama mana aduda achapo sanapot ki marak aduda thamlaga sanaram aduga mapa aduna office tagi chelarga machana sanabudu uraga machanupi adugi maming do kauraga karigina nangna church ki adu sanari bado haina yamna khon hauna sawna te adubu loud voice kanna dum laurakpa matam aduda magi pikraba machanupi aduna magi mapaduda hairai langunu baba maramdi church asigi manungda mi mayam tumlaga laye langanu haina haiki asigi moral di nakoi khangdabagi ni noktabado khangladi nokradabani ko church ki manungda mi mayam tumlaga laye baba langanu. We come to church to take a nap. Maraptadi aikoi church la laga ui base aikoi ge hainabi oye sermon do khara sanglabadi nungsa do khara kan khalabadi loina mak dum ui thabane church da adu bungasi di sasu sade ingsu ingde ui roi haina khalle. Okay, throughout the week hapta ama chumna aikoi ge church na organize toraga aikoi asi a very important subjects in the Bible asigi manungda khwaidagi maru oikraba subject the three angels messages sargadut ahumgi aphaba wapau adugi maramda aikoi hapta ama chukna aikoi nainakre aikoina takre kram haina hairiba sargadut ahum asina three angels asina aphaba wapau as well as the final judgment akonba matamda Ishorna laglamdai da prithibi se kramai tawgadra aduga ishorna aikoi bu kramai na bichar tawgera haibagi maramda sargadut ahum adudagi phajjakraba warning phajjakraba gospel amasung phajjakraba good news ado from different speaker mi atopadagi aikoi hapta ama chukna aikoi takre and we have been richly blessed aikoi gi thawai gi lambida Sanjenthong SDS Church ta laibasingi damakta yamna mayol chongkraba hapta oiramgani habs aigi thajabani aduna ngasi de aikoi aroiba sabat adu lakre three angel messages asigi aroiba sermon adu ngasi aikoi na tagani ngasi gi para asigi mamingna the three angels messages platform for an end time stand sargadut ahum asigi pauzel asina aroiba matamda nangna lep khatpa ngamningai lengdana laiba ngamningai gi adugumbagi platform ama sembi bene khudom chaba tanja ama pibi bene haibagi maramda aikoina nainagani ahanba sargadut aduna kri haye worship the creator sembi ba lei semba ishor adubu khoirumo which implies of keeping the commandments of God including the 7th-day Sabbath. Nangbu sembiba ishor adu khurumo haibasida karibu masina touch hena tawbra hairga aikoi gi yathang tarada marisuba sabat numit adubu sengna ngao haibadubu touch tawraga ahanba sargadut aduna khonhau na laurakhi worship the creator aduga loina na amuka kri haye the judgments of God has begun ishor gi bichar while bichar adu haukre fear God adu nang ishor bo kiyo and worship him adu nang ishor bo thajau khoirumo aikoi bo sembi ba ishor bo khorumba hai ba mak asise the great conspiracy of this world masi taibang pan asida aikoi nausi big bang theory hairiba Darwinism evolution theory mi ase apps yong dagi lakpane prithibi ase big bang kayana kani gumba pot asak amana paira big bang haina makhon hauna yei kharga here we are asmaina thorpane haibadubu hojiki ahanba sargadut atuna madu lale I am the one who created you I am the designer of this vast universe chaukraba
Sarga malem pumna maks aina sembi bane Big Bang digi lakpanate mi oi bananggo aigi khutmak na semki bane evolution theory digi yong digi lakpanate habdo amuka masina ekoi bo henna uhan bane ani suba sargadut the second angel message aduna kri haya come out of Babylon adu tukre aduna Babylon digi hak thuna thokro haina ekoi bo kaudra lei na han so hai kre karamaina Babylon de turiba all are got drunk by the wine of her fornication. Lamchan nai da bagi you aduda mi mayam ase ngau kre Babel confusion mimic God's word aduga apostate Christianity mandi manba oida ba adugumbagi mafam aduda changlaga prithibi mayam ase ngau kre hojikti in terms of billions Catholic membership in terms of 200 plus millions Baptist membership, in terms of billions and billions Christians ngasi di madugi mix confuse oikraba adugumbagi dharma aduda changnaga ngauraga lay aduna ani suba sargadut aduna kani haye come out of Babylon adudagi thorakro haina ekoi bu kauraga lay ahum suba sargadut aduna kani haye Nakoina loina tamkrabane madumayam adugi summary ni ngasige para asidi ahum suba sargadut aduna kari haya beware that you don't get the mark of the beast Satan gi mark khudam ado amasung mahaki number 666 ado amasung mahaki image of the beast sa adugi mami ado nang khoirum da ningai madugi number ado nangonda leida ningai madugi khudam ado nangonda leida ningai nang check silo but rather adugi mahutta work hard to have the seal of God ishor gi seal ado lainingai nang hona kroko worship the God not the beast ha adubu khurum gano adubu ishor bu khurumo haina hojiki ahum suba sargadut aduna laurakhi kana gumana Satan number haina ekoina hojik 666 hairi base lairabadi natraga mark of the beast adu lairabadi ishor gi judgment without mixing of grace thousand yaudaba adugumagi judgment adugi makhada aikoi changlaga punsi suppa lomba naidana aikoi sibaduda changrani haina ahum suba sargadut aduna lauraga lai hoi isin inausing if you are a good Bible student or Bible Christian oiram labadi nang na Bible ase phajana paba Bible ase yamna gyan ta kruga church lakpa mi sing oiram labadi Bible gi tung inlaga nang na Christian oiba mi sing oiram labadi the world was begun by worship and the world will end by worship taibang pan ase worship aduna haudoki amasung worship asin amuka taibang pan ase loihangani in the book of Genesis Bible ge ahanba lyric the world was begun by worship nang na kurum libase kanabura haibuduna taibang pan ase hokhibane in the book of Revelation Bible ge aroi loiba lyric phongdok piba aduna the world will end by worship nang na kanabu kurum libra haibuduna nang bu determine tawraga taibang pan ase loigani not every church goer will enter into heaven church sapami kuding makna sarga changadaba nate not every church or denomination will take you to heaven nang na lairiba church aduna nang na laikriba denomination loinamak aduna sarga pugadaba nate haibase ekhoina Bible dagi uba phangi Genesis chapter 4 you have the story of Cain and Abel Cain amasung Abel ge wari ado ekoina Genesis chapter 4 the uwe makoi animak they brought the sacrifice irat puja tauna do animak purakhiye adugo amabu lauki de adugumna ekoi su we all come to church ekoi loina mak church ta lae Jisu gi ming loina pai di bangak tane adugo pumna mak ado achumba oigani haibade leite mi loina makna Jisu Krista ase aigi kanbiba mapune haina lawe mi loina makna Bible ase paye mi loina mak se isor bo khurume Cain amasung Abel gumna makoi loina mak church ta lae loina mak Christian oye loina mak kanbiba di phanglaroi adubu kanbiba phangge hairadi karira haibabo khwai digi maru oibadi karira hai right how you worship will determine who you worship amuka han haige how you worship will determine who you worship
Nangna karamaina khurum ribra haibaduna nangna khurum ribase kanabura haibadu utkani hai. Masi se sengna khanse munna khanse koi nangna karamaina khurum ribra haibaduna nangna khurum ribase kanabuno haibadu utkani. Aduna it matters how you worship. Nangna khurum ribage style se karamaina khurumbra haibase yamna maru oi. Aina hose hai ke bane prithvi da laiba billions of Christians in church ni bangak tane Bible pari bangak tane Jisu gi mingbu pari bangak tane adu bunang na khurum libagi mawong ado karam na khurum libra hai baduna nang na khurum liba ishor se aseng badura natrang ngasai gi mimic toba man badura hai badu utkani hai. So it matters how you worship. Aduna ngasidi aikoi gi loisilakpagi sabat asida aikoi ni yengadaba se how these three angel messages will help us or prepare us or enable us to stand through the end time. Sargadut ahum gi pauzel adu tabasina nangbo aibu 7 day oikraba aikoi gi church sibo karam haina madugi sargadut ahum madugi pauzel aduna aroiba matamda nang as a faithful Christian oihanba ngamgadra. Persecution mayam lakpa matam aduda how can you stand up nang kramaina lepkhat pangamgadra by knowing and understanding the three angel messages. Sargadut ahum gi pau ase tabasina habigi maramda aikoina khra yengse. Ellen G. White in her book Early Writings page 258 tagi 261 phawduda kramaina iye manas maina iye I quote, woe to him who shall move a block or stir a pin of these messages. Alan G. White na haye magi lairekta. Ishor gi sargadut ahum asigi pautak asida kana gumbana pin or steer machet ama phawba masidigi lauthokpa manghanba lairabadi makhoi adubo woe to him laibak thiba singne da haina Alan G. White na magi spirit of prophecy de iram. Ngasidi Christian mayam taibang panda laiba ishor gi ming pairiba mayam they have changed ishor gi wai adu on thokre they have removed low thokre and they have added amuka su hapchin kre tawraga lai ngasi many Christian denominations singna churches atop singna except Seventh Day Adventist not the Christian singna three angel messages say makoi kai dong ngai su tamde ngang thokte preach out tawde church ayam bana Ishor gi yathang tara ase darkar laitre masidi aikoi gi natre masidi Jews kine hojikti by grace thawjal adune yare sabat ngangpagi darkar tadre haina ngasi tamduna lay aduga spirit of prophecy na kri hai woe to those people adugu mami sing ado laibak thibani hai ngasi asida phamliba ichin inaw sing aikoi di Alan G. White na laibak thibani haibadugi group adudadi hojik yaudre laibak phabane aikoi gi damakti but aduna di loiba nate oh laibak phabane aduna di loiba nate aikoi Adventist sing say we claim ourselves sometimes so proudly that we are the only church who know book of Revelation phongdok pibaga lairik ase khangba haiba prophecy da maming chappa Bible haibadi aikoi 7 day khaktani ne haina marakti aikoi yam chau thokaga haine aikoi haye marakti aduga three angel messages gumba Daniel gumba se aikoi khaktane tamba haiba hairaga aikoi thanda pong thokpa hai singbagi wakhan aikoi da laye adubo the spirit of prophecy na amukka hanna haye adudi kri haibra haraga the destiny of the souls hangs upon the manner in which they are received khwaidagi lubadi asine nangna three angel message se yamna well versed tawraga khangkhrabasu nangna preaching tawrabasu Daniel and Revelation nangna phajana khanglabasu it depends on the manner how you receive nangi punsi da madu inbado karam haina nang illaga ngalaga chalibra haibaduna nangi destiny adugdi maduna lepkani haiba. We preach and teach, but the biggest question for us is, are we living with what we are preaching? Are we simply understanding those just for the sake of understanding? Madu sing adu gyan tabagi mamida khakta
Gyan tare haibadu khaki three angel message ekoi gyan taraga leiribra. Ngang ba khakta ngang laga leiribra ekoi ngang ba adu dedi in laga hing laga leitabra. Are we preaching and teaching those simply because we have the information? Adugi mayam adugi knowledge ekoi da leikre haibagi damakta ekoi adum information ko pass out toraga ekoi ngang laga leibra. Ekoi na ngang ni badu da ekoi hing laga leibra haibasine khwai digi lubasidi. Oh, khang badu na information aduna ekoi bukan bi gada banate. John the Baptist na Elijah the power amasung mahaki spirit kawai aduga loinana prepare the way of Jesus Jisu Krista poklak kadabagi Jisu Krista lak kadabagi lambi mana hani yatki John the Baptist matam aduda laiba miyoisingna John the Baptist ki preaching adubu reject tawki lausin khide tabi khide madugi message adu tabi khide basingna Jisu Krista na amuka mi oina poklalaga afaba wa pau sandorakpa matamdasu makoi amuka Jisu Krista gi pauzel sing aduna makoi bu benefit kana bakri su pibi khide asisi sequence fazana tase John the Baptist ki preaching adubu lodaba sing ado Jisu Krista na lalaga amuka ngangba matamdasu makoi gi kana bakri su phangkhide same way adungum na ngasi su aikoina end time messages se aroiba matamda thorakadaba pumnamak se aikoi nganglamba yaye preach tawramba yaye hairamba yaye but if we don't live according to what we preach aikoina ngangliba adugi manungda aikoina hingdrabadi we will not be benefited either at his second coming magi ani suba lenglakpa adudasu aikoigi kanaba karisu leiraroi aduna kwaidigi maru oibadi live in your preaching nang na ngang ba preaching adugi manungda nang ai hingba haibasi yam maru oy mi ayam bana makoi yu wakhanda khalle I love God ai ishwar bu nungsi I will not deny him as Peter gumna ai Jisu Krista bu deny tawroi kai dawnong daso or crucify Jesus as did the Jews sing the Jisu Krista bu cross the yan khat ki bugumna ai di Jisu Krista bu di yan khat loida ai ma bu di kai dawnong daso deny tawroida ai ma bu nungsie haina hayami singa ko makoina haye but adubu makoina kritawa that trample the law of God ishorgi yathang adubudi ishorgi commandment adubudi makoigi khongpa makhada netsilaga makoina chale ishorgi yathang asidi karira ngasai sabas kol da sukra haikra it is the transcripts of God's character ishorgi lamcha chazat adugi mami ni ne adudi ten commandment adu aduna ishor bu nungsiye hairaga ishor gi character adu bu nang net silaga chalabadi ai Peter gumne ishor bu deny tawroi hairaga magi lamchat bu nang net silaga chalabadi Jew singumna ai Jisu Krista bu crucify tawroi hairaga nang magi character adu bu net silaga chalabadi you are simply a liar nang di karisu nate na chinthi bane haina ishor na hairaki aduna haujite ishor gi yathang adubo makoina netsin bagi maramna Jisu Krista bu nungsi bagi muhutta makoina nungsi haijarabusu aseng badi makoi ishor bu hat I mean tukacharaga leibane ishor gi lamchat sing adubo makoina deny tawbagi maramna Peter gumna ningti gi everyday numit khudingi makoina ishor bu deny tawraga laye Jew singumna Jisu Krista bu niti gi cross matakta thangalaga crucify tawraga lairibani adugumba Christian sing ado karamba Christian sing ishor bu nungsi haraga yathang laitre haina lauribasing yathang gi darkar laitre haina ngangribasing adu sindubuni hairibasing Jisu Krista bu nungsi basaraga Jisu Krista on the cross ta awa anang khang kiba yot pi tha kiba ting khang lu bo op kiba pum namak ki wari ado parga mapi taraga kaplaga ishor bu tha ga pa isai saklaga mapi taraga lairi basing pum namak sing ase achum banga kanate adubu khwaidige maru oirabadi obedience to his law magi yathang aduda haiba inba haibase khwaidige maru oibane ahan bagi sargadut aduna laurakhipa fear God ishor bu kiyo lai sema mapu adu bu khoirumo judgment gi matam lakhre haina laurakhiba sermon adu ta daba singna ani suba sargadut aduna Babylon dagi thorakro haina laubagi khonjel adu su tararoi hai
thorakpasu hairaroi aduga amuka makhoi sing adubo midnight cry haina 1844 da thokiba Jisoo Christana holy place the most holy place aduda changlaga nang ai gi damakta intercede tawba haukiba adugumbagi benefit kaya adusu first angels message adu tada basingi mathakta adugumbagi kanabasu karishu phangkidre hai maramdi makoina ishor bu khurumdabagi sabat ngaktabagi maramna Babylon dagi thorakro haiba aduna makoigi kanaba karishu phangdre Now, howziki by rejecting the first and the second angel messages, ani suba amasung ahanba sargadu na laura kiba ishor bu kiyo saban nga o aduga Babylon digi thorakro haiba sing adubo reject taw kiba sing na kari tawre makoy sa spiritually blinded tawraga third angel message na lauriba adugumba apapa wapaw ado they will not understand anything kari shugyan tararoya Karishu gyan taran. Jews sing the Jisoo Christabo cross the thangalaga heart kibakumna. The present Christianity, how's it lady but Christian sing so crucifying these very crucial messages of the three angels. Jisoo Christabo Pharisee sing the Jews sing the cross the thangalaga heart kibakumna. Ngasi lady but taibang panda lady but Christian sing so ahum su Sargadut ahumgi wapaw asibu sumakoina crucify manghallaga thokhandraga lotchillaga Christian singna phumjillaga thamli Midnight Cry 1844 da hawkhre madudagi hawraga aikoige achumba singlup 7-day Adventist haibase madudagi aikoina hawrakhi hojina aikoi ngai ribasidi we are waiting for the loud cry under third angel message which will separate from God to save. Aikoina hojik lairibase midnight cry gi matam henkre adu aikoina ngairibase loud cry ahum suba sargadut aduna laurakpa aroiba matamda yaw hameng khaidok kadabagi matam aduda aikoi ngairaga leibane aduna spirit of prophecy na kari hai ngasi confused tawraga Babylon adu gi yu adu da ngauraga lairiba sing asmaina hai but the light will shine and all who are honest will live the fallen churches mangan adu lakpaganda amamba confused tawkraba singlupta churches single lairiba sing madu singdo thadorga ishor gi achumba church ta amuka hanna changlakani hai adu gumagi matam later rain akon ba nongju adusi lakti lakhigani adu ngairaga laibane akon ba nongju ado phangningai gi damakta nangonda kri darka lai ahan ba nongju ado phangdana ba nang darka lai ahan ba nongju adu di kramaina phangani by obeying and keeping the first and the second angel messages ahan ba amasung ani shuba message ado nang na lawdrabadi nang gi punsi da nang ahan ba nongju ado phangde ahan ba nongju ado phangdaba kanana so akon bagi nongju adu phanglaroi akon ba nongju phangdaba loud cry adu da ta da basingna sarga sangbagi hak adu su lairaga 1843 amasung 44 da ahanba amasung anishu ba sarga dut ki pautak adu fulfill tawkhre thokre adubu hoje ekoina lairi base amuka hanna haibada ahum suba sarga dut adugi makhada ekoina lai maduna adubu ngasi aikoi 7 day ama oina aikoina sargadut ahummak adugi paujel ase aikoina amuka tam thok patai karigi damak to remind them of the creator and come back to 7-day sabbath nakoi asibo ishorna sembi baniko haibadu nung singlaga ishorgi asengba tare ni shuba numit aduda ishor bu khorum ga dabane haibase aikoina law thok ga dabane tambi ga dabane amuka ani subadana to call out people from Babylon apostate Christian yamna manba ishor gi lamchat yamna manba adubo ishor gi midi oidba aduguma ngau khraba confused taw khraba aduguma Babylon digi miyoising adubo kauthokna na ba aikoina preaching taw batai ahum subada to warn them not to worship the beast sa adubo khurum daningai amasung magi khudam adu laitaningai magi number adu laitaningai but rather aduge mota ishor gi seal adu nangonda lainingai akoina pautak ahum ase akoi ngasi law thokpa tabani without understanding the first two angels ahanba sargadut ani gi pautak adu nangna
Gyan tadrabadi ahum subagi sargadut adugi pautak adu sunang gyan tadraroy. Satan number 666 haibase karira haibase nang khanglaroy. Mark of the beast sa adugi mak khudam adu karira haibase khanglaroy. Adhar card thoraga COVID ki vaccine kaplaga 666 lakh re haina ngauri bamarak tu nang adu ngauraga laikhigani. Ahanba ani suba message adu nang na phajana gyan tarapati mark of the beast sa adugi khudam ma se karira Satan number haina 666 haide bisira karira se nang khangba hogani without obeying the first two angel messages ahanba sa sargadutu na nang sabat nga uko haibdu nang inriba phawba ani suba sargadur aduna Babylon dagi thorakro haibdu nang na thorak triba phawbadi we could not be able to stand in the third angel message ahum suba sargadur aduna laurakpa message adugi makhadadi aikoi kuina lepa ngamnaroy loigadore unless nangna sembiba mapu adubu nangna khurumdri phawdi amasung mahaki bichar gi matam adu nakre haibase haukre haibase nangna khangdriba phawde unless you come out of Babylon nangna Babylon adu digi thoraktri phawbadi nahana third angel messaging adu su gyan tararoy aduga madugi matam aduda you won't be able to stand true awa anang lakpa matamda nang lep khatpa ngamlaroi awa anang adugi marakta nang na ishor gi damakta ai sirasu sige haina leppa su ngamlaroi ngasi ge parana kri hai a platform nang na sargudor ahum gi pauta ase laubasina masibo khangbasina masibo ngakpasina aroiba matamda nang bu lep khatpa ngamningai nang bu kanbi ba adu phangningai mateng panggani haibado ahanba ani suba adu nang khangdrabadi nang leppa ngamlaroi adubo ahummak ase nang khangdrabadi nang soidana lep khatpa ngamgani by pen or by voice ngasidi Adventist oiriba ichin inausing lairik iba haiba nakoina iraga literature distribute tawkro by voice ngang ba haiba nakoina ngang thokro share tawkro three angel messages ase share tawkro haina ngasigi para iba mapuna sumain aikoibo encourage tawbirae aduna Amos 4:12 Amos na iba lairik 4 verse 12 da prepare to meet thy God nangi ishor nangi prabhu adubo thengnaningai unaningai prepare nang thorang tawkro haibse it should be the warning message today masimakse ngasi aikoina ngangada ba adugumba thorang tawhanba message oigadabani madubu thorang tawnanabagi damakta three angel message ase aikoina tamgadabani thorang tawhananaba let us make sure that we build our house upon the rock nungjaw adugi mathakta aikoi yum sabasing adu oisi nonglai nungse laraga tek taba oisi let us not risk our eternity on probability oiramgani da amman ba aduda aikoi gi eternity si yon thoraga risk law roisi aikoi achumba duda aikoi khanglaga sangchinsi hoi sergadut ahum adugi pautaksing ado loina khangba aduna will help us to stand through the end times akon ba matamda awa anang laklaba matamda ishor gi mingni damakta persecution laklaba matamda nang lepang ngamgadabase Jisu Krista bu lawsin ba adu khakta natte yathang tara nga pa adu khakta na natte adu sargadul ahum asina lauriba ge message adu nang khanglaga Jisu bu nang na lawsin ga khoirumba ga loina na apostate Christianity Babylon adu digi nang thorakda ne khwai digi maru oibadi aina han su hai kare second angel message adu ne ani suba adu ne kari maramdi aikoi ase Babylon de laye aikoi na marakdi khalle 7 days iti Babylon de laitre Babylon de laibasiti Sunday observers ne Rome ne Catholicism ne haina aikoi na haye adubu Babylon de laiba haibase adu khakta nate sini nausing khwai digi maru oibadi the way you live your life nangi lifestyle aduda ishor ga nang na laiminadrabadi nang Babylon de lairi aduna Babylon de laiba makhaina nungjaw mathakti yum sabadu su ngamlaroi aduga mimic mataw manba aduda nakoi adum illaga chakrani aduna hojikti lo iroi loibada aikhoina sargadut ahum asige pauta ase nang fully understand tawge harabadi nang fully obedience tawraga nang ngalaga chatpa ngamba oide harade you must first accept or response to the invitation given at the book of Matthew chapter 11 verse 28 through 30
Sargadut ahum ge pautak ase nang na inma ngamba oijage lawsinge hairabdi ahan bada ishor na invitation piriba Matthew 11 gi kunni pandagi kunthra phauda invite tawribadu nang accept tawbatai lawsin batai khumba and are heavy laden Jisu Krista na hai awa polum purga laibasing inak ta changsila o and I will give you rest aduga aina nang bo pothaba pigani take my yoke upon you I give pot pu ase na tak thangalo and learn of me aduga ai ngon digi nang tamjo for I am meek and lowly in heart maramdi I say yamna thamoi ing thatap thaba adugumba ishorni and you shall find rest unto your soul aduga nang na inaka lagabadi nangi thamoi nangi thawai pot thaba phangini for my yoke is easy maramdi I give pot pu adudi yamna lai and my burden is light aduga ai ge potlum adudi yang bane ishorna ai koi bu kauraga le come unto me and learn from me ai ngon digi laraga tamjo ishor da changsilaga nang na tamdriba phawba ishor ge invitation ase nang na lawsindri phawba you will never ever understand the three angel messages sargadut ahum adugi pautak nang na kayongai jisu gyan tarare unless you understand these three angel messages sargadut ahum asige pautak ase nang na understand gyan tadaba tarabadi lawsindraba tarabadi you won't be able to stand through the end time akon ma matam nang lep pangam la roi satan gi ni oi khren the gospel has two faces aphabawa pau gospel ase mamai ani long two face number 1 da kri come to God ishor da lao ahan ba se invitation ne come ai bane ishor ko Matthew 11 ekoina lakre ai ngon da sangsila o hana nangi pa mayam ado purga ai ngon da sangsilo aina tambige aina nangbu utpige kramaina hingadra kramaina ngangadra kramaina setkadra kramaina Christian oigadra habla aina chakpige nang ai ngon dagi ha ai ngon da hana changla o come invitation ahan bada ani suba face takri go and preach and make disciple hojik tikri amuka haye chathokro nang ai ngon da lakhra natra hoi lakhre ai ngon digi tamkhra natra hoi tamkhre then go hojik ti chatlo and preach Paul sandokre and make disciples ishor gi mi khompro Matthew 28 verse 28 through 30 the gospel is all about come and go aphabawa pau haibse ahan bada inak lao ani subada chatholaga ai gi mi semo ngasi ai koi Jisu Krista gi ming de changlakhrega baptize tawkhraga changlakhraba khaktani Jisu gi polum da nang pukhalaga tamkhrabra have you learned nang tamkhraba nang obey tawkhraba nang yarba equip tawrba nang bo nang tawrabadi chatholaga tamkhro ishor gi mi semkhro ishor gi sargadut ahum gi pautak ado aikoi understand tawbatai phajana gyan tabatai unless aikoi na madu gyan tadrabadi aikoi share tawba ngamlaroi kana ngondasu unless we don't live on them aikoi na ngang laga aikoi na madu de hingdrabadi madu gi manung da aikoi na hingdrabadi we can't ask others to follow and live on it mi atop singu aikoi gi tung illo madu de hingo haiba ngamlaroi nangonda leidabado nang mi ngonda piba ngamlaroi aduna first ahanbada aikoi isa itong bu ready oi hangadabane phajana ngakadabane nang creator god adubu nang phajana khurumlaga leibra nang gi thawai hakchang yauna asengba mang nang babylon digi thorakrabra asengba mang nang the seal of god ishor gi seal ado phanglaga mark of the beast adu gi mayoktan lek khatpa ngam khrabra then adu oirabadi nang mayam adu dusu sandokro puthorao babylon digi kauthorao 7 days sabat pungak hallo ishor gi yathang tara adu amuka nga hallo judgment hokre habdo khang hallo ishor gi seal adu makoi ngonda phangbo oisi ishor na mayam gi mathakta board ga pibiraga ngasi gi para asita baga loina na amasung hapta ama chupna three angel messages asi naina rakpa asi takraba mayam da ishor gi thoi dok hendok pa board adu pina bire haraga akon ba matam perilous time trouble time Christian sing maning makha tamna Christian tawba ngamdaba miyon minay gi marakta ishor gi damakta wang na lem khappa ngamba church member amamam oisnu haibse hairaga loisilage ta khraba mayam da ishor na bor pi oisin